Hello everyone, ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ. ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏꯔꯒꯗꯤ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯅꯦꯕꯀꯣ. ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯒ ꯁꯤꯒꯅ ꯉꯧꯕ ꯂꯩꯔꯦ. ꯎꯌꯦꯟ ꯉꯧꯕ, ꯎꯌꯦꯟꯒ ꯑꯂꯨꯒ ꯉꯧꯕ. ꯑꯗꯨ ꯁꯦ ꯈꯣꯠꯅꯝ ꯂꯩꯔꯦ. ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯆꯥꯕ ꯍꯧꯔꯒꯦ. ꯁꯥꯕꯅ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ. 가자. 와우, 만장. 힐꽃 냄새? 힐꽃 냄새. 이건 좀 짠하네요. 아니, 잠은 오늘 하우보다 오이들은 짜리니까. 고하오나? 이 하나 하면 돼. 생각하는 거야.
sorry. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯦ ꯉꯁꯤ ꯍꯤꯟꯖꯥꯡꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯈꯔ ꯀꯨꯏꯔꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟ ꯆꯥꯗꯕ ꯑꯔꯩꯕ ꯅꯠꯇꯦ ꯌꯨꯝꯗ ꯁꯦꯝꯕ ꯁꯣꯏꯕꯨꯝꯅꯦꯕꯀꯣ ꯈꯨꯍꯥꯎꯗꯤ ꯂꯩꯇ꯭ꯔꯦ ꯈꯨꯍꯥꯎ ꯑꯃ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ. Yeah.